Thobal District ki Tentha Police Outpost BSF Personal Khara Station Tawduna Leiba Hokibadagi Khun Adugi Meira Paibi Mayamna Tentha da Makal amatagi Central Security Force Thamba Yaroi Haina Khongjang Chngsinkhre BSF Sing Adu Ngarang Irai Numitagi Tentha Outpost Leiba Hokibani Tentha gi Meira Paibi Singna Hairibana Tentha da Irang Leite Khul Asida Central gi Security Force Thamba Haibasi Ingna Chikna Lezariba Khul Asi Irang Thoknaba Chebau Piba Oina Thokani Maramaduna Tentha Police Outpost BSF na Chingba Makal amatagi Central Security Force Thamba Yaroi Haiba Asini Pawasna Makatan Hai Tentha gi Meira Paibi Ima Singna Hiram Asigi Matangda District Asigi SP na Chingba Unarubada Election ga Mari Leinana Thambani Haina Paukum Pirakhi Adubo Hauzik Asi Election Matam Sunnatte Election gi Oirabadi Tentha ga Thangnaba Khul Singda na Central gi Security Force Sing Amata Thamdraga Tentha Khaktada Atamnana Thamlingliba Karigino Haina so Tentha gi Meira Paibi Singna Hanglakli Ngarang Irai Numitagi Tentha Outpost Leiba Hokraba BSF Sing Aduda Makoi Chetkro Hairubada Mathak Thongba Singi Yathangni Hankro Hairabasu Mathak Thongba Singna Hairaba Matungda Hangadabani Haina Paukum Piraga Leire Maramaduna Miyamda Akiba Leiriba Asi Koknaba Tentha da Makal Amatagi Central Security Force Thamlaroi Haibagi Thazaba Mari Leinaba Singna Pidriba Fauba Leptana Khongjang Chngsinkhre gani Hainasu Pau Asina Makhatari Nakalamaromda Khangabok Moirangpali Outpost Central Security Force Thamba Yaroi Haina Ngarang Khangabok Apunba Meira Paibi Lupki Masing Yamlaba Thongmi Singna Khangabok Moirangpali Outpost Adugi Get Mamangda Wakat Khongjang Chngsinkhre